할라바. 할래. 이마 ngasi디 kitang thengdokre. 이마세. ꯌꯥꯝ ꯉꯝꯗ꯭ꯔꯦ ꯉꯁꯤꯗꯤ ꯑꯩ ꯉꯟꯇꯥ ꯂꯥꯛꯑꯕꯅꯤ ꯈ꯭ꯋꯥꯡꯁꯦ ꯌꯥꯝ ꯅꯥꯕꯀꯣ ꯈꯨ ꯇꯥꯡꯁꯨ ꯌꯥꯝ ꯆꯤꯛꯏ ꯏꯁꯥꯁꯦ ꯄꯣꯛꯆꯣꯛ ꯆꯣꯛꯊꯔꯒ ꯆꯤꯛꯏꯔꯥ ꯅꯥꯔꯤꯔꯥ ꯁꯥꯔꯤꯔꯥ ꯈꯪꯗꯦ 이마ꯒꯤ ꯈ꯭ꯋꯥꯡ ꯅꯥꯕꯗꯣ ꯑꯃꯨꯛ ꯍꯧꯔꯕ ꯑꯁ ꯉꯁꯤꯗꯤꯅꯦ ꯏꯃꯥꯁꯦ ꯂꯦꯡꯕ ꯍꯦꯛ ꯉꯝꯗꯈꯩ ꯅꯥꯔꯕ ꯗꯥꯛꯇꯔ ꯆꯠꯁꯤꯔꯥ ꯃꯥꯏꯕꯗ ꯆꯠꯁꯤꯔꯥ ꯀꯗꯥꯏꯗꯅꯣ ꯀꯩꯅꯣꯝꯇ ꯆꯠꯅꯕ ꯇꯧꯁꯤ ꯃꯥꯏꯕꯁꯦ ꯑꯃꯨꯛ ꯍꯧꯔꯛꯑꯦ ꯀꯗꯥꯏꯗꯅꯣꯝꯇ ꯆꯠꯅꯕ ꯇꯧꯁꯦꯕ ꯗꯥꯛꯇꯔꯗꯔ ꯀꯩꯅꯣ ꯑꯩꯕꯣ ꯗꯣꯛꯇꯔꯗ ꯆꯠꯅꯤ ꯀ꯭ꯌꯨ ꯂꯦꯞꯄꯒ ꯑꯃꯨꯛ ꯂꯩꯅꯤ OPDꯗ ꯑꯗꯒꯤꯗꯤ ꯐꯤꯖꯤꯑꯣꯊꯦꯔꯥꯄꯤꯒꯤꯗ ꯑꯃꯨꯛ ꯆꯠꯂꯦ ꯑꯗꯨꯅ ꯑꯃꯨꯛ ꯃꯔꯤ ꯃꯇꯥꯡ ꯁꯨꯍꯟꯕꯩ ꯉꯍꯥꯟ ꯌꯦꯡꯉꯣ ꯄꯨꯡ 9ꯗꯒꯤꯅ ꯄꯨꯡ 2 ꯐꯥꯎ ꯉꯥꯏꯍꯜꯂꯦ ꯑꯩꯒꯤ ꯊꯕꯛꯁꯤꯁꯨ ꯊꯥꯗꯣꯛꯄ ꯌꯥꯗꯦ ꯏꯃꯥ ꯑꯗꯣ ꯈ꯭ꯋꯥꯡ ꯅꯥꯕꯒꯤꯅꯦ ꯆꯤꯌꯔ ꯃꯦꯆꯤꯟ ꯃꯁꯥꯖ ꯃꯦꯆꯤꯟ ꯑꯃ ꯂꯩꯕ ꯀ꯭ꯋꯥꯀꯩꯊꯦꯜ 360ꯒꯤꯗꯅꯦ ꯅꯍꯥꯟꯗꯣ ꯑꯦꯗꯚꯔꯇꯥꯏꯁ ꯇꯧꯔꯛꯄꯗ ꯎꯕꯅꯦꯕ ꯑꯗꯨ ꯏꯃꯥꯒꯤꯗꯤꯅꯦ ꯆꯞ ꯆꯥꯔꯅꯤꯅ ꯈꯜꯂꯦ ꯈ꯭ꯋꯥꯡꯒꯤꯅꯦ ꯑꯩꯈꯣꯏꯒꯤ ꯏꯃꯥꯒꯤ ꯁ꯭ꯋꯥꯏ ꯅꯥꯕꯈꯩꯁꯦ ꯏꯁꯥꯒꯤ ꯁꯤꯒꯤ ꯂꯦꯡꯖꯨꯝ ꯇꯥꯔꯛꯄ ꯈ꯭ꯋꯥꯡ ꯈꯨꯠ ꯂꯣꯏ ꯁꯨꯅꯕꯅꯦ ꯃꯊꯟꯇ ꯃꯁꯥꯖ ꯆꯤꯌꯔꯗꯨꯗ ꯐꯝꯃꯒ ꯑꯗꯨꯝ ꯇꯧꯔꯛꯇꯣꯏꯕ ꯏꯃꯥꯅ ꯍꯦꯛ ꯅꯨꯃꯤꯗꯥꯡ ꯇꯨꯝꯕ ꯌꯥꯗꯕꯗꯣ ꯑꯗꯨꯁꯨ ꯆꯤꯌꯔ ꯃꯅꯨꯡꯗ ꯐꯝꯃꯒꯅꯦ ꯏꯃꯥꯒꯤ ꯍꯦꯛ ꯇꯥꯕ ꯏꯁꯩꯗꯣ ꯑꯗꯨꯃ ꯇꯥꯔꯒꯅꯦ ꯑꯗꯨꯝ ꯐꯝꯕꯗ ꯏꯃꯥ ꯑꯗꯨꯝ ꯇꯨꯝꯈ꯭ꯔꯅꯤ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯆꯠꯂꯒ ꯌꯦꯡꯉꯨꯁꯦ ꯏꯃꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗꯣ ꯗꯦꯃꯣ ꯇꯧꯕꯒꯤꯗꯤꯅꯦ ꯐ꯭ꯔꯤꯅꯦꯕꯀꯣ ꯑꯗꯨꯅ ꯃꯥ ꯃꯣꯏꯒꯤ ꯗꯨꯀꯥꯟꯗꯣ ꯁꯤꯗ ꯂꯩꯔꯦ ꯁꯥꯔ ꯑꯩꯒꯤ ꯏꯃꯥꯁꯦ ꯊꯕꯛ ꯍꯜꯂꯛꯄꯗꯒꯤꯅꯦ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯦ ꯈ꯭ꯋꯥꯡ ꯆꯤꯡꯉꯦꯅ ꯇꯧ ꯂꯩꯔꯝꯃꯦꯕ ꯁꯥꯔꯒꯤ ꯁꯤꯒꯤ ꯃꯁꯥꯖ ꯆꯤꯌꯔꯁꯤꯗ ꯏꯃꯥꯁꯦ ꯉꯥꯛꯇꯪ ꯐꯝꯍꯜꯂꯒ ꯗꯦꯃꯣ ꯑꯝꯇꯪ ꯏꯃꯥꯗ ꯎꯠꯆꯒꯦ ꯇꯧꯕꯅꯦꯕ ꯌꯥꯏ ꯍꯦꯛꯇ ꯀꯥꯈꯠꯄꯤꯔꯣ ꯍꯦꯛꯇ ꯏꯃꯥꯁꯦ ꯈꯣꯡꯎꯞ ꯀꯥꯈꯠꯄꯤꯔꯣ ꯂꯧꯊꯣꯛꯄꯤꯔꯛꯑꯣ ꯏꯃꯥꯒꯤ ꯈ꯭ꯋꯥꯡ ꯅꯥꯕꯁꯦ ꯆꯤꯡꯕꯅꯤꯅ ꯍꯧꯖꯤꯛ ꯊꯥꯏ ꯃꯁꯥꯖꯁꯦ ꯇꯧꯔꯒꯦꯕꯀꯣ ꯊꯥꯏ ꯃꯁꯥꯖ ꯇꯧꯔꯀꯥꯟꯗ ꯉꯁꯥꯏꯒꯤ ꯈꯣꯡ ꯆꯤꯡꯕꯗꯣ ꯑꯗꯨꯒ ꯂꯣꯏ ꯐꯔꯛꯑꯅꯤ ꯀꯩꯅꯣꯅꯦꯍꯦ ꯕꯣꯟ ꯅꯨꯡꯁꯤꯠ ꯇꯥꯕꯗꯧꯅ ꯈꯣꯡꯒꯁꯤ ꯖꯔ ꯍꯟꯊꯈꯤꯍꯦ ꯈꯨꯇꯨꯝꯅ ꯗꯛ 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 ꯁꯨꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯅꯣꯏꯒꯤ ꯊꯥ ꯂꯩꯕꯥꯛꯇ ꯀꯥꯏꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯖꯥꯅꯤꯍꯦ ꯖꯔ ꯑꯃꯨꯛ ꯋꯥꯡ ꯑꯃꯨꯛ ꯀꯨꯝ ꯏꯃꯥ ꯍꯛꯆꯥꯡꯗꯣ ꯀꯃꯥꯏꯅ ꯇꯧꯔꯦ ꯉꯁꯥꯏꯒꯤ ꯁ꯭ꯋꯥꯏꯒꯤ ꯈ꯭ꯋꯥꯡ ꯆꯤꯡꯕꯒꯗꯣ ꯂꯣꯏ ꯂꯦꯡꯕ ꯌꯥꯔꯕ ꯅꯨꯡꯉꯥꯏꯔꯦꯅꯦ ꯃꯁꯤꯗꯤ 5-6ꯂꯛꯀꯨꯝꯕ ꯇꯧꯔꯕꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯌꯥꯡꯗꯧ ꯃꯥꯜꯂꯤ ꯑꯗꯣ ꯍꯛꯆꯥꯡꯒꯤꯗꯤ ꯂꯣꯏꯅ ꯅꯨꯡꯉꯥꯏꯔꯦ ꯅꯨꯡꯉꯥꯏꯔꯦꯕꯨ ꯈꯨꯠꯀꯁꯦ ꯉꯁꯥꯏ ꯆꯤꯡꯕꯗꯣ ꯆꯤꯡꯗ꯭ꯔꯦꯀꯣ ꯇꯧꯗ꯭ꯔꯤ ꯌꯨꯝ ꯍꯜꯂꯁꯦ ꯑꯗꯨꯒ ꯄꯥꯕꯨꯡꯗ ꯍꯥꯏꯔꯨꯔꯁꯦ ꯑꯗꯨꯒ ꯄꯩꯁꯥꯗꯣ ꯊꯤꯔꯒ ꯍꯌꯦꯡ ꯑꯣꯏꯅ ꯂꯧꯔꯁꯦ ꯍꯌꯦꯡ ꯑꯣꯏꯅ ꯂꯧꯔꯁꯤ